ꯅꯨꯡꯁꯤꯔꯕ ꯏꯆꯤꯟꯅꯥꯎ ꯄꯨꯝꯅꯃꯛ ꯑꯍꯥꯟꯕꯃꯛꯇꯗ ꯉꯝꯉꯝ ꯁꯥꯝꯁꯨꯟꯗ ꯑꯩꯍꯥꯛꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯈꯨꯗꯣꯜ ꯇꯝꯖꯔꯤ. ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯃꯂꯤꯀꯥ. ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ. ꯑꯩꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯆꯕ ꯋꯥꯔꯤꯅꯤ. ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯋꯥꯔꯤ ꯃꯆꯥ ꯃꯂꯤꯀꯥ. ꯃꯂꯤꯀꯥ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗꯦ. ꯉꯁꯤꯗꯤ ꯃꯍꯥꯛ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯊꯥꯔꯤꯕ ꯇꯦꯕꯜ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯂꯗꯨꯅ ꯀꯞꯂꯤ. ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯏꯆꯦꯜꯗ ꯆꯥꯎꯔꯕ ꯄꯜ ꯑꯃ ꯊꯦꯡꯂꯤ ꯍꯥꯏꯕꯁꯤ ꯃꯂꯤꯀꯥ ꯈꯪꯅ ꯈꯪꯅ ꯃꯍꯥꯛ ꯁꯥꯒꯩ ꯑꯣꯜꯂꯕ ꯃꯧ ꯑꯃ ꯑꯣꯏꯕ ꯄꯥꯝꯂꯤ. ꯑꯗꯨꯕꯨ ꯄꯟꯊꯨꯡ ꯑꯃꯒꯤꯗꯃꯛ ꯊꯥꯡꯖꯤꯟꯈꯤꯕ ꯈꯣꯡꯊꯥꯡ ꯆꯞ ꯌꯨꯡꯅ ꯈꯟꯈꯤꯕ ꯋꯥꯈꯜꯗꯨꯕꯨꯗꯤ ꯍꯣꯡꯕ ꯂꯩꯇ꯭ꯔꯤ. ꯃꯂꯤꯀꯥꯒ ꯕꯣꯌꯥꯏꯒ ꯅꯨꯡꯁꯤꯅꯔꯛꯄ ꯆꯍꯤ 4ꯔꯣꯝ ꯁꯨꯔꯛꯂꯦ. ꯊꯃꯣꯏ ꯅꯨꯡꯁꯤꯕꯒꯤ ꯀꯤꯁꯤꯅ ꯀꯤꯁꯤꯜꯂꯤ. ꯍꯧꯖꯤꯛꯀꯥꯟꯒꯤ ꯔꯦꯁꯇꯨꯔꯦꯟꯁꯤꯗ ꯃꯂꯤꯀꯥꯅ ꯎꯅꯁꯤ ꯍꯥꯏꯕꯗ ꯕꯣꯌꯥꯏꯅ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ. ꯕꯣꯌꯥꯏꯅ ꯌꯥꯗ꯭ꯔꯕꯗꯨꯗ ꯎꯆꯦꯛ ꯎꯌꯥꯒꯤ ꯈꯣꯟꯖꯦꯜꯇꯅ ꯅꯤꯜꯂꯕ ꯃꯐꯝ ꯑꯃꯗꯤ ꯍꯩꯔꯥꯡ ꯂꯩꯔꯥꯡꯅ ꯊꯜꯂꯕ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯎꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯗꯣ ꯃꯂꯤꯀꯥꯅ ꯃꯍꯥꯛꯀꯤ ꯀꯥꯗꯨꯗ ꯐꯝꯅ ꯃꯈꯨꯠꯅ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯇꯩꯊꯣꯛꯇꯨꯅ ꯅꯤꯡꯁꯤꯡꯂꯛꯏ. ꯃꯂꯤꯀꯥ, ꯑꯩꯗꯤ ꯃꯇꯝꯁꯤꯒꯤ ꯏꯆꯦꯜꯁꯦ ꯇꯁꯦꯡꯅ ꯀꯤ. ꯃꯇꯝꯁꯤꯒꯤ ꯏꯔꯥꯡꯅ ꯅꯉꯣꯟꯗ ꯀꯩꯗꯧꯔꯕꯒꯦ? ꯅꯪꯅ ꯍꯥꯏꯗꯨꯕꯣ. ꯃꯐꯝ ꯑꯃꯗꯅ ꯇꯥꯍꯩ ꯎꯍꯩꯗꯕ ꯊꯧꯗꯣꯛ ꯀꯌꯥ, ꯃꯐꯝ ꯑꯃꯗꯅ ꯃꯤ ꯃꯥꯡꯈ꯭ꯔꯦꯒ ꯇꯥꯍꯩꯗꯕ ꯎꯍꯩꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯄꯁꯤꯗꯅꯤ ꯑꯩꯅ ꯀꯤꯔꯤꯕꯁꯦ. ꯇꯜꯂꯤꯗ ꯇꯥꯃꯣ ꯕꯣꯌꯥꯏ. ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯎꯅꯕꯗꯕꯨ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯁꯥꯟꯅꯕ꯭ꯔꯥꯅꯦ? ꯇꯥꯃꯣ ꯕꯣꯌꯥꯏ, ꯅꯪꯅ ꯍꯥꯏꯅꯤ ꯍꯥꯏꯕꯗꯨ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯣꯕꯁꯦ, ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯉꯦꯕ. ꯈꯪꯗ꯭ꯔꯦꯗ ꯃꯂꯤꯀꯥ, ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯍꯥꯏꯅꯤꯡꯕ ꯋꯥꯗꯤ ꯌꯥꯝꯃꯤ, ꯑꯗꯨꯕꯨ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯔꯒꯦꯁꯦ. ꯑꯩ ꯊꯕꯛ ꯐꯪꯂꯦ. ꯀꯔꯝꯕ ꯊꯕꯛ? ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯃꯤꯅꯤ. ꯑꯗꯨꯗꯤ ꯅꯪ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯕ ꯇꯥꯕꯅꯤ. ꯍꯣꯏ, ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯕ ꯇꯥꯕꯅꯤ. ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯂꯥꯏꯔꯤꯛ ꯐꯅ ꯍꯩꯗꯨꯅꯁꯨ ꯁꯦꯜ ꯂꯩꯇ꯭ꯔꯕꯗꯤ ꯃꯌꯥꯗꯦ. ꯁꯤꯐꯥꯏ ꯑꯣꯏꯕ ꯅꯠꯇ꯭ꯔꯕꯗꯤ ꯎꯄꯥꯏ ꯂꯩꯇꯕ. ꯑꯗꯨꯅ ꯑꯩꯅ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄ ꯐꯥꯎꯕꯗꯪꯗꯤ ꯅꯪ ꯉꯥꯏꯔꯝꯕ ꯇꯥꯕꯅꯤ. ꯉꯥꯏꯔꯝꯒꯦ, ꯅꯪꯅ ꯊꯣꯛꯂꯛꯇ꯭ꯔꯤ ꯐꯥꯎ. ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯃꯂꯤꯀꯥꯕꯨꯗꯤ ꯃꯤꯔꯥꯏꯕ ꯇꯧꯕꯤꯒꯅꯨꯀꯣ. ꯃꯂꯤꯀꯥ ꯃꯍꯥꯛꯀꯤ ꯀꯥꯗꯨꯗ ꯕꯣꯌꯥꯏꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯗꯨꯅ ꯑꯁꯨꯝ ꯂꯩꯔꯤꯉꯩꯗ ꯃꯂꯤꯀꯥꯒꯤ ꯃꯃꯥꯟꯅꯕꯤ ꯒꯤꯇꯥꯅ ꯀꯧꯗꯨꯅ ꯃꯂꯤꯀꯥꯒꯤ ꯌꯨꯝꯗꯨꯗ ꯃꯂꯤꯀꯥꯕꯨ ꯍꯪꯂꯛꯏ. ꯍꯣ ꯃꯂꯤꯀꯥ, ꯃꯂꯤꯀꯥꯕꯨ ꯂꯩꯇ꯭ꯔꯕꯣ? ꯃꯂꯤꯀꯥ ꯋꯥꯈꯜꯒꯤ ꯁꯪꯁꯥꯔꯗ ꯇꯥꯎꯔꯤꯉꯩꯗ ꯃꯃꯥꯟꯅꯕꯤ ꯒꯤꯇꯥꯅ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯏ. ꯒꯤꯇꯥ, ꯅꯪ ꯑꯣꯏꯔꯦ. ꯀꯥꯈꯠꯂꯛꯎ ꯂꯥꯎꯁꯦ. ꯃꯂꯤꯀꯥꯒꯤ ꯋꯥꯍꯩꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯂꯤꯀꯥꯒꯤ ꯀꯥꯗꯨꯗ ꯆꯪꯂꯒ ꯐꯝꯃꯤ. ꯑꯗꯨꯗꯒꯤ ꯒꯤꯇꯥꯅ ꯋꯥ ꯑꯃꯈꯛ ꯃꯂꯤꯀꯥꯗ ꯍꯪꯂꯛꯏ. ꯅꯪ ꯍꯟꯗꯛꯀꯤ ꯊꯥꯕꯜ ꯆꯣꯡꯅꯦꯅ ꯃꯌꯥꯝꯅ ꯂꯥꯡꯅꯔꯤꯕꯁꯦ ꯌꯥꯎꯔꯣꯏꯗ꯭ꯔꯣ? ꯌꯥꯎꯁꯪ ꯂꯣꯏꯕꯗꯁꯨ ꯃꯉꯥꯏꯔꯤ. ꯃꯇꯝꯒꯤ ꯏꯔꯥꯡꯅꯒ ꯐꯠꯇꯕꯅꯦ. ꯊꯥꯕꯜ ꯆꯣꯡꯕꯗꯣ ꯃꯔꯥꯏꯅ ꯀꯥꯏꯖꯅꯤ. ꯀꯔꯤꯅꯣ? ꯌꯥꯎꯁꯪ ꯐꯪꯉꯤ, ꯅꯨꯃꯤꯠ 5ꯅꯤꯗꯒꯤ ꯍꯦꯟꯅ ꯆꯣꯡꯍꯟꯗ꯭ꯔꯦ. ꯄꯔꯤꯈꯥꯅꯤ, ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯃ ꯊꯠꯇꯨꯅ ꯊꯝꯕꯤꯔꯦ. ꯄꯔꯤꯈꯥ ꯍꯦꯛ ꯂꯣꯏꯕꯒ ꯊꯥꯕꯜ ꯆꯣꯡꯒꯗꯕꯁꯨ ꯇꯝꯊꯤꯔꯕ ꯃꯤꯔꯝꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗ ꯍꯨꯝꯖꯤꯟꯕꯤꯔꯛꯇꯨꯅ ꯏꯁꯤꯡ ꯑꯃꯨꯛ ꯆꯥꯎꯍꯟꯕꯤꯔꯦ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯏꯆꯥꯎꯁꯨ ꯐꯈ꯭ꯔꯦ. ꯑꯁꯤꯒꯨꯝꯕ ꯃꯇꯥꯡꯁꯤꯗ ꯆꯣꯡꯍꯧꯗꯅ ꯀꯔꯝꯕ ꯃꯇꯥꯡꯗ ꯆꯣꯡꯂꯨꯒꯅꯤ? ꯑꯩꯈꯣꯏꯒꯤ ꯋꯥꯗꯤ ꯀꯔꯤꯝꯇ ꯍꯥꯏꯖꯔꯣꯏ. ꯑꯗꯨꯕꯨ ꯃꯇꯝꯁꯤꯒꯤ ꯏꯔꯥꯡꯁꯤꯗꯅꯤ ꯑꯩꯅ ꯀꯤꯔꯤꯕꯁꯦ. ꯑꯗꯣ ꯍꯌꯦꯡꯁꯦ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯄꯨꯟꯒꯅꯤ ꯍꯥꯏꯕꯅꯤ. ꯏꯕꯥꯅꯤꯁꯨ ꯌꯥꯎꯔꯨꯁꯤꯀꯣ? ꯍꯣꯏ, ꯌꯥꯎꯔꯨꯁꯤ. ꯃꯂꯤꯀꯥ ꯑꯃꯗꯤ ꯒꯤꯇꯥ
ꯃꯃꯥꯟꯅꯕꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯒꯤꯇꯥꯕꯨ ꯊꯣꯡꯒꯥꯜ ꯐꯥꯎ ꯊꯤꯟꯗꯣꯛꯂꯨꯏ꯫ ꯄ꯭ꯔꯤꯊꯤꯕꯤ ꯃꯇꯥꯒꯤ ꯂꯩꯔꯣꯟꯅꯨꯡꯁꯤꯗꯒꯤ ꯆꯣꯡꯈꯠꯆꯔꯛꯄ ꯃꯍꯩ ꯃꯔꯣꯡꯁꯤꯡꯗꯣ ꯁꯟꯅ ꯅꯩꯈꯥꯏꯔꯝꯕꯒꯤ ꯐꯤꯕꯝ ꯆꯥꯗꯅ ꯂꯩꯔꯝꯕꯗꯣ ꯌꯦꯡꯅ ꯌꯦꯡꯅ ꯑꯍꯟꯕꯤꯅ ꯉꯥꯡꯗꯨꯅ ꯃꯍꯩ ꯃꯔꯣꯡꯁꯤꯡꯗꯨ ꯃꯈꯨꯠꯅ ꯍꯨꯒꯠꯂꯤ꯫ ꯃꯃꯥꯟꯅꯕꯤ ꯊꯤꯜꯂꯝꯂꯒ ꯆꯪꯂꯛꯄꯗꯅꯤ ꯃꯃꯥ ꯑꯍꯟꯕꯤꯅ ꯑꯌꯧꯕ ꯈꯣꯟꯗ ꯉꯥꯡꯂꯛꯂꯤꯕꯗꯨ꯫ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏ ꯆꯠꯂꯨꯒꯦꯕ? ꯁꯟ ꯆꯪꯕꯒꯁꯦ ꯀꯔꯤꯃꯠꯇ ꯎꯍꯧꯗ꯭ꯔꯕꯅꯤꯅꯦ꯫ ꯃꯇꯨꯡ ꯃꯅꯥꯎ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯌꯥꯔꯣꯏꯗꯕꯅꯤ꯫ ꯏꯃꯥ, ꯉꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯁꯟ ꯐꯥꯖꯤꯜꯍꯧꯗꯕꯗ ꯏꯃꯥꯅ ꯉꯥꯡꯂꯤꯗꯨꯕꯨ ꯀꯔꯤꯅꯣ? ꯀꯔꯤ? ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ ꯉꯥꯡꯕꯤꯅꯕ ꯀꯅꯥ ꯂꯩꯔꯤ? ꯅꯃꯥ ꯑꯩ ꯅꯠꯇꯅ꯫ ꯑꯩꯅ ꯉꯥꯡ ꯁꯛꯂꯤꯕꯁꯦ ꯅꯪꯕꯨ ꯐꯅꯅꯕꯅꯤ꯫ ꯑꯗꯨꯅ ꯅꯪ ꯑꯩꯅ ꯉꯥꯡꯕꯁꯤꯗ ꯆꯤꯟꯊꯛꯇ ꯈꯨꯝꯂꯛꯀꯅꯨ꯫ ꯃꯃꯥ ꯃꯆꯥꯗꯪ ꯍꯤꯡꯕ ꯄꯨꯟꯁꯤ ꯃꯔꯦꯟ ꯑꯁꯤꯗ ꯃꯂꯤꯀꯥꯒꯤ ꯋꯥꯈꯜ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯄꯤꯛꯊꯔꯛꯏ꯫ ꯃꯂꯤꯀꯥꯒꯤ ꯑꯁꯥꯗꯤ ꯅꯔꯁ ꯇꯝꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯈꯜꯒꯤ ꯑꯁꯥꯗꯨ ꯃꯃꯥ ꯑꯍꯟꯕꯤꯅ ꯏꯈꯪ ꯈꯪꯕꯤꯗꯕꯒꯨꯝ ꯇꯧꯏ꯫ ꯃꯂꯤꯀꯥꯁꯨ ꯊꯕꯛꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯀꯌꯥꯗ ꯍꯣꯠꯅꯕ ꯌꯥꯕꯗꯤ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯁꯦꯜꯒꯤ ꯖꯨꯒꯅꯤꯅ ꯀꯔꯤꯃꯠꯇ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯂꯥꯏꯔꯅ ꯍꯧꯔꯛꯄꯅ ꯑꯍꯟꯕꯤꯅ ꯃꯆꯥꯕꯨ ꯁꯦꯝꯕꯤ ꯁꯥꯕꯤꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯇꯧꯏꯒꯨꯝꯁꯨꯡ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯈꯪꯗꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯖꯗꯨꯅ ꯃꯂꯤꯀꯥꯅ ꯅꯔꯁ ꯏꯟꯇꯔꯚ꯭ꯌꯨꯒꯤ ꯂꯥꯏꯔꯤꯛ ꯂꯩꯔꯛꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡꯁꯤ ꯃꯃꯥ ꯑꯍꯟꯕꯤꯅ ꯏꯎ ꯎꯗꯕꯒꯨꯝ ꯇꯧꯏ꯫ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯍꯥꯕꯤ ꯖꯥꯕꯤꯒꯤ ꯊꯕꯛ ꯂꯩꯕꯅꯤꯅ ꯃꯆꯥꯅꯨꯄꯤꯅ ꯍꯣꯠꯅꯔꯛꯂꯤꯕ ꯃꯌꯥꯝꯗꯨ ꯀꯔꯤꯃꯠꯇ ꯅꯥꯆꯨꯡꯕꯤꯗꯅ ꯂꯩꯕꯁꯤꯗꯅꯤ ꯃꯂꯤꯀꯥꯅ ꯂꯣꯟꯅ ꯂꯣꯟꯅ ꯃꯥꯒꯤ ꯀꯥꯗ ꯍꯦꯛ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯀꯌꯥꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯀꯞꯂꯤꯕꯁꯤ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯃꯗꯅꯤ ꯄꯣꯁꯃꯦꯟ ꯑꯗꯨꯅ ꯃꯂꯤꯀꯥꯒꯤꯗ ꯆꯤꯊꯤꯗꯨ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯂꯤꯀꯥꯅ ꯄꯥꯔꯨꯕꯗ ꯏꯄꯥꯛ ꯇꯝꯂꯛꯏꯕ ꯍꯤꯒꯨꯝ ꯑꯋꯥꯕ ꯈꯨꯗꯤꯡ ꯅꯨꯡꯉꯥꯏꯕ ꯈꯨꯗꯤꯡ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯅ ꯃꯂꯤꯀꯥ ꯅꯪꯒꯤꯗꯃꯛ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯕ ꯕꯣꯌꯥꯏꯅ ꯏꯔꯛꯂꯤꯕ ꯃꯔꯤꯛ ꯆꯨꯝꯂꯕ ꯆꯤꯊꯤꯗꯨꯅ ꯃꯂꯤꯀꯥꯒꯤ ꯋꯥꯈꯜ ꯅꯣꯡꯃꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯄꯪꯈꯩ ꯑꯃꯗ ꯏꯅꯣꯠ ꯑꯃ ꯍꯥꯞꯂꯔꯤ꯫ ꯃꯆꯥꯅꯨꯄꯤ ꯃꯂꯤꯀꯥꯅ ꯆꯤꯊꯤꯗꯨ ꯄꯥꯔꯤꯉꯩꯗ ꯑꯍꯟꯕꯤꯅ ꯊꯥꯕꯜ ꯆꯣꯡꯕ ꯂꯥꯏ ꯍꯔꯥꯎꯕ ꯌꯥꯎꯅꯕꯒꯤꯗꯃꯛ ꯏꯝꯐꯥꯜꯗ ꯀꯣꯇꯦꯛꯀꯤ ꯁꯅꯥ ꯂꯨꯄꯥ ꯂꯩꯕ ꯆꯠꯈ꯭ꯔꯤ꯫ ꯑꯍꯟꯕꯤꯅ ꯑꯃꯨꯛꯁꯨ ꯍꯟꯖꯤꯜꯂꯒ ꯃꯂꯤꯀꯥꯗ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯏꯝꯐꯥꯜ ꯐꯥꯎꯕꯗ ꯆꯠꯂꯨꯈꯤꯒꯦ, ꯀꯣꯇꯦꯛꯀꯤ ꯁꯅꯥ ꯑꯗꯨ ꯂꯩꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯅꯪ ꯏꯃꯨꯡꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ꯫ ꯃꯆꯥꯅꯨꯄꯤ ꯃꯂꯤꯀꯥꯗ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯏꯟ ꯕꯁ ꯑꯗꯨ ꯈꯥꯝꯂꯒ ꯏꯝꯐꯥꯜ ꯇꯝꯅ ꯆꯠꯈꯤ꯫ ꯃꯩ ꯍꯧꯅ ꯁꯥꯔꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯑꯗꯨꯗꯒꯤ ꯃꯔꯛꯇ ꯕꯁ ꯑꯗꯨ ꯀꯩꯁꯥꯝꯄꯥꯠ ꯖꯪꯁꯟ ꯃꯌꯥꯗꯨꯗ ꯈꯥꯝꯂꯦ꯫ ꯅꯣꯡꯃꯒꯤ ꯖꯤꯕꯀꯥꯒꯤꯗꯃꯛ ꯆꯔꯥ ꯀꯅꯥ ꯑꯃꯅ ꯔꯤꯛꯁꯣ ꯊꯧꯔꯤ, ꯈꯔ ꯑꯃꯅ ꯈꯣꯡꯎꯞ ꯀꯥꯞꯊꯥꯔꯤ꯫ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯇꯧꯔꯤꯕꯁꯤ꯫ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯁꯤ ꯑꯣꯟꯊꯣꯛꯅ ꯁꯦꯡꯈꯤꯗ꯭ꯔꯦ꯫ ꯀꯅꯥꯒꯤ ꯏꯔꯝ ꯅꯂꯥꯗꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯐꯠꯇ ꯍꯥꯎꯊꯤ ꯃꯌꯥꯝꯁꯤꯗ, ꯊꯣꯡ ꯅꯝꯕꯨꯕꯒꯤ ꯃꯈꯥꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯟꯁꯤꯗ ꯇꯤꯜꯂꯤꯕ ꯍꯋꯥ ꯒꯥꯔꯤꯗꯒꯤ ꯍꯣꯟꯇꯣꯔꯛꯂꯤꯕ ꯃꯩꯈꯨꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛ ꯐꯠꯍꯟꯗ꯭ꯔꯤ꯫ ꯑꯍꯟꯕꯤ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯃꯔꯝꯗ ꯈꯟꯗꯨꯅ ꯀꯣꯇꯦꯛꯀꯤ ꯁꯅꯥ ꯑꯗꯨ ꯌꯣꯟꯐꯝꯗꯨꯗ ꯇꯝꯅ ꯆꯠꯈꯤ꯫ ꯑꯗꯨꯗꯒꯤ ꯁꯅꯥ ꯌꯣꯟꯐꯝ ꯌꯧꯔꯦ꯫ ꯃꯍꯥꯛꯀꯤ ꯀꯣꯇꯦꯛꯀꯤ ꯁꯅꯥ ꯑꯗꯨ ꯂꯩꯔꯒ ꯑꯍꯟꯕꯤ ꯃꯌꯨꯝꯂꯣꯝ ꯇꯝꯅ ꯍꯜꯂꯛꯂꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯅꯤ ꯕꯣꯌꯥꯏꯁꯨ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯗꯨꯅ ꯃꯤꯔꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯂꯤꯀꯥꯁꯨ ꯐꯅ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ, ꯑꯗꯨꯕꯨ ꯅꯔꯁꯀꯤ ꯊꯕꯛ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛ, ꯑꯗꯨꯕꯨ ꯃꯃꯥꯅ ꯁꯦꯜ ꯊꯨꯝ ꯄꯨꯊꯣꯛꯈꯤꯗꯕꯅ ꯅꯔꯁꯀꯤ ꯊꯕꯛꯇꯨꯃꯗꯤ ꯑꯣꯏꯕ ꯉꯝꯈꯤꯗ꯭ꯔꯦ꯫
ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯆꯦꯟꯊꯔꯤꯕ ꯏꯁꯤꯡꯗꯨꯒꯤ ꯏꯌꯥꯏꯊꯛꯇ ꯀꯟꯅ ꯍꯣꯜꯂꯤꯕ ꯍꯤꯗꯨ ꯁꯣꯏꯗꯅꯃꯛ ꯑꯄꯟꯕ ꯀꯌꯥ ꯊꯦꯡꯅꯔꯝꯒꯅꯤ꯫ ꯑꯗꯨꯒꯨꯝꯅ ꯕꯣꯌꯥꯏꯁꯨ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯂꯝꯕꯦꯟ ꯑꯁꯤꯒꯤ ꯄꯟꯊꯨꯡꯗꯨ ꯌꯧꯅꯕꯒꯤꯗꯃꯛ ꯑꯋꯥꯕ ꯀꯌꯥ ꯂꯥꯟꯊꯦꯡꯅꯔꯛꯈꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯕꯣꯌꯥꯏꯅ ꯃꯥꯂꯤꯀꯥꯕꯨ ꯄꯜꯁꯔ ꯃꯊꯛꯇ ꯇꯣꯡꯍꯜꯂꯒ ꯀꯣꯏꯂꯥꯁ ꯊꯥꯗ꯭ꯔꯕ ꯑꯀꯨꯠ ꯑꯇꯣꯡ ꯅꯥꯏꯔꯕ ꯂꯝꯕꯤꯗꯨꯗ ꯊꯧꯔꯤꯕꯗꯨ ꯅꯣꯡꯃꯗꯣꯟꯊꯛꯇ ꯃꯅꯤꯡ ꯇꯝꯅ ꯄꯥꯏꯔꯤꯕ ꯆꯦꯛꯂꯥꯒꯨꯝ ꯕꯣꯌꯥꯏꯅ ꯃꯥꯂꯤꯀꯥꯁꯨ ꯃꯅꯤꯡ ꯇꯝꯅ ꯆꯠꯃꯤꯟꯅꯔꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯂꯤꯀꯥꯅ ꯍꯥꯏꯔꯛꯏ, ꯇꯥꯃꯣ ꯕꯣꯌꯥꯏ, ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ? ꯅꯨꯡꯁꯤꯕꯕꯨ ꯄꯪꯈꯩ ꯂꯩꯕ꯭ꯔꯥ? ꯃꯥꯂꯤꯀꯥꯅ ꯑꯃꯨꯛ ꯍꯥꯏ, ꯂꯩꯕꯕꯨꯗꯤ ꯂꯩꯇꯦꯗ, ꯑꯗꯨꯗ ꯆꯨꯝꯅ ꯍꯥꯏꯕꯅꯤ꯫ ꯕꯣꯌꯥꯏꯅ, ꯑꯩꯅ ꯅꯅꯥꯛꯇ ꯂꯩꯔꯕ ꯀꯥꯟꯗ ꯃꯥꯂꯤꯀꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯅ ꯅꯅꯥꯛꯇ ꯂꯩꯔꯕ ꯀꯥꯟꯗ ꯇꯥꯃꯣꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯕꯣꯌꯥꯏꯅ, ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯅꯪꯕꯨ ꯀꯔꯤꯗ ꯁꯣꯏꯔꯒꯦ? ꯅꯉꯣꯟꯗ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯒꯦ? ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯖꯒꯤ ꯃꯉꯥꯜꯒꯨꯝ ꯐꯖꯔꯕ ꯅꯪꯒꯤ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯔꯕ ꯅꯪꯒꯤ ꯁꯛꯇꯝ ꯌꯦꯡꯕꯗ ꯀꯜꯂꯛꯑꯣꯏꯗꯕ ꯀꯅꯥꯕꯨ ꯂꯩꯕꯒꯦ? ꯃꯥꯂꯤꯀꯥꯅ ꯑꯃꯨꯛ, ꯋꯥꯍꯩ ꯐꯥꯎꯕꯗꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ, ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯊꯦꯡꯖꯤꯜꯂꯛꯂꯦ, ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯍꯣꯏ, ꯍꯜꯂꯁꯤ꯫ ꯀꯣꯔꯧꯍꯟꯕ ꯃꯍꯥꯛꯁꯨ ꯅꯣꯡꯆꯨꯞ ꯆꯤꯡꯌꯥ ꯄꯥꯡꯈ꯭ꯔꯦ꯫ ꯑꯇꯤꯌꯥ ꯃꯀꯣꯏ ꯑꯁꯤ ꯑꯃꯝꯕꯒꯤ ꯁꯛꯂꯣꯟꯗ ꯀꯨꯞꯁꯤꯟꯈ꯭ꯔꯦ꯫ ꯀꯥꯎꯖꯦꯡ ꯍꯔꯧꯒꯤ ꯃꯈꯣꯜꯗꯨꯅ ꯄꯨꯛꯅꯤꯟ ꯅꯤꯟꯈ꯭ꯔꯦ ꯑꯍꯥꯡꯕ ꯃꯥꯂꯪ ꯑꯁꯤ꯫ ꯏꯄꯥꯛ ꯇꯝꯂꯛꯂꯤꯕ ꯍꯤꯒꯨꯝ ꯊꯣꯠꯆ ꯅꯧꯖꯔꯤꯕꯤ ꯏꯟꯈꯠꯂꯛꯂꯤꯕ ꯃꯥꯂꯤꯀꯥꯕꯨ ꯍꯜꯂꯛꯇ꯭ꯔꯕꯗ ꯑꯍꯟꯕꯒꯤ ꯊꯃꯣꯏꯅꯨꯡꯗ ꯃꯤꯍꯨꯟ ꯍꯧ ꯃꯥꯡꯒꯣꯜꯒꯤ ꯂꯩꯃꯥꯏꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯃꯆꯥꯅꯨꯄꯤ ꯃꯥꯂꯤꯀꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯃꯃꯥꯅ ꯃꯆꯥꯒꯤꯗꯃꯛ ꯀꯌꯥꯗ ꯋꯥꯖꯕ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯆꯥꯒꯤ ꯃꯤꯠꯌꯦꯡꯈꯥꯗ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯏꯔꯤꯛ ꯑꯗꯣ ꯎꯠꯊꯣꯛꯇꯅ ꯂꯩꯔꯛꯄꯅꯤ꯫ ꯃꯌꯥꯝ, ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ, ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯂꯣꯏꯖꯔꯦ꯫ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯑꯇꯥꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ, ꯁꯤꯌꯥꯔ ꯑꯃꯗꯤ ꯀꯃꯦꯟꯅꯆꯤꯡꯕ ꯄꯤꯕꯤꯔꯛꯎꯀꯣ꯫ ꯃꯗꯨ ꯄꯤꯔꯒ ꯑꯩ ꯅꯨꯡꯉꯥꯏꯅ ꯑꯃꯁꯨꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕ ꯉꯝꯃꯤ꯫